Aigi subscriber laktagi Mioi Karana, Aiba Documatic support to people. Makwena come in the hype warol sing and Aiba Documatic. Aigi subscribers sing it hen content semning bagi itilama fawhale. Kamena dudi mingwin panjarabado. Tamizur, Mag Hibirki 50k yohanaba subscribe to Viramumayam. Amasung mingwin panjarabada Zakaria Royal. Aina seed faw, channel sibotum support. Allah Ta'ala na channel sib share to bidna support to biriba khuding mapu matam khuding mag thozal to bi boy sanu Allah gi thozal gi koi Islamgi Houna Lichat ki nipan supatang phaw khangmina khre kun thamanga subado Langphei Chatpagi Houna Lichat Islamic Etiquette on traveling Apaambada yamna nganna haibadi fajr gi mamang amambada safar to ba mustahab oi ani subado naitom safar to roidabani Mi ani natrag ahum oirabadi hena fai. Ahum subado. Nupina Mahaki Moharam yaudana haibadi parada mathau tadba anakpa mari matana chingba yaudana safar sarpa yade. Mari subado. Safar the loinerba mioising amagamaga mateng pangadabani amasung isara the tabak tawgadabani. Manga subado. Sadong sagol gari na chingbado chatlabadi dwasi solo. Taruk subado. Lam chatpana karigumba awang bakaravadi. Allahu Akbar hayu. Akut pada kumlagara Subhanallah hayu. Taret subda lam the Lairing ida toina dua tau maramdi musafir lam the Lairi makai dua kabul tawi. Nipan subda lam the Lairing ida mafum amado yarek patarabadi dua sis solo. Mapan subda nungtil gimatam da yum halak pano hena pamningai oi. Tara subda safar halak laga ahan bado. Manak nakpa masjid ta chatlaga nafil namaz songadawani. Kuntraga taruk subado. Saoringei manung Islamgi Houna Lichat. Islamic Etiquette on loss of temper. Apaambada. Saoringei fivam daw migilam chat amasung Houna Lichat singi changeng oi. S.A.W.gi amasung miyamgi maral kok thok pibaw. Mioi gi achobalam chatni. Allah Ta'ala gi sanayathangni. Amasung S.A.W.gi Mioi amasung miyambu ngakpiba mi oyo. Ani subdo. Huzur sallallahu alaihi wasallam gi sanayathangni. Mibu phuba ngambabu akan ba kaude. Saoringei matamda masagi wakal hakchang laksan ba ngambabu akan ba kawi. Ahum subdo. Saoringei matamda mina leplam labadi pham thagadabani. Maduda sunnem thadrabadi hip thagadabani. Mari subdo. Huzur sallallahu alaihi wasallam na masimasu takpirami. S.A.W.gi Satan gi pothokni amasung Satan maidagi pokpani. Amasung may ising na muthatli maramasin nahang na S.A.W.gi karak labadi wazu daw thoko. Mga subda kan na saurak labadi masi solo. A'udhu billahi minas shaitanir rajim. Kuntraga taret subda. Miot Minei miga fazna loinabgi Islamgi Houna Lichat. Islamic etiquette towards criminals. Yek nababu kudum chansin bagi mahutta S.A.W.gi fatwa masung ngakpi Islamgi Houna lonchat singi manungda amani. Apaambada Allah gi sanayathangni S.A.W.gi fatwa madi aran babu ngakpi sing Allah na paami. Ani subada huzur sallallahu alaihi wasallam gi sanayathangni. Taibang amasung siraba matungi khwaidagi puksial chawba migi lamchat sajati masini. Mahang na nang bo ot na ibadaw, mahak po ngakpiba. Mahang na nangondagi mari kakpadaw, nahak na samzin ba amasung. Mahak na lawiyada ba pot nahak na piban. Ahum subada. Huzur sallallahu alaihi wasallam gi sanayathang ne. Sabar tawri ba amasung ngakpiri ba miyo yam na pukning tawgat ni ngaywan. Mari subada. Huzur sallallahu alaihi wasallam na Hazrat Abu Bakr Siddiq raziyallahu anhu ba kawraga takpiki. On naibiraba mina Allah gi damag laman khumdrabadi. Allah gi maikai dagi miot pabu soidran laman khumgani. Kunsagani pan subadaw. Maraiba faba mioi taret 7 fortunates. Hazrat Abu Huraira raziyallahu anhu gi wari ni. Madudi. Huzur sallallahu alaihi wasallam na fongdok pirami. Mioi makal taret Allah Ta'ala na Mahaki aras ki urumdaw. Mafam pina bigani adugum banumit adudaw aras ki urum natna atay urum layroy. Asigum mioi taret oina baw achet pa aning bagloy na thabak oina supang thok pangam na hot na baw Musalman nupa nupi khuding maki Houna Lichat.
Ahanbada achumba wayan tauba adugumba hakim. Anisubada Allahgi ibadatu pakhangi matam loina lenkiba adugumba pakhang. Ahum subadau masjid sing the thawai luppa adugumba miyoi. Mari subadau Allahgi damag nungsiminna kiba amasung madugi damag khongpham chetna lei kiba amasung madugi damag taibangdagi kaina kiba adugumba miyoi ani. Manga subada masang matau changkhonbi phajakhrabi nupino masing naidana mangonda kaubadau ai Allah.gi haikiba adugumba nupa. Taruk subada asukki matik tuminna sadqa pibada oigi khutna yetna kari krastau khi khangkhidba adugumba miyoi. Taret subada Naitom matanta achikpada Allah bu ningkiba amasung kiwana mitludagi pirang sinthagiba adugumba miyoi. Kulthag mapan subada Duag Islami Houna Lichat. Invocations the Islamic way. Allah Ta'ala the Haiba Nizaba Dua Koi. Dua Haiba Sisu Allah gi asing ba manai banda amano. Mapu mahakun nungsing basingi manung chanba ibadat amani amasung awanungai anida mapudo dua tauba. Thadok fadaba Islami Houna Lichat amani. Dua lobina ba mathautaba potlamsing. Ahanbada duagi mangoinana Allahgi hamd sana tawgadabani amasung Allahgi Rasool sallallahu alaihi wasallam da darut salam yohan gadabani. Ani subada hedna fawdi duagi niyat tawriba miyoi adu asengba wajuda amasung dua tawhum asengba oigadabani. Ahum subada duada masagi hen fava amal thabak sing the yumpham oigadabani. Mari subada duada picture nonjaba upai leijadaba amasung nolukpana chingba fongdok kadabani. Manga subada duagi matungda amin haigadabani. Taruk subada duada khubang changjaw tara lengjum mapada thangat piu amasung loiraga maida nan thabiyo. Akhanaba matam singda tawba dua Allah Ta'ala na lobi. Ahanbada loi tharakpa athengba ahing. Ani subada sabbe kadarda. Ahum subada irai numit ki imam na mimbar da phambagi matam. Mari subada azan amasung akamat ki marak ki matam. Manga subada Quran tilawat amasung khatam Quran gi matung. Nifu subada pibam khuding da Allah wa thagat pa bandagi Islami Houna Lichat. Thank Allah under any circumstances. Allah mapu achawbana yabina wagdamak mu'min gi hinglingai matam da thengna ba pibam khuding da alhamdulillah haiba ikhoi gi ithawni. Allah mapu achawbana takpi ai gi ayaba yaudana Una fauba lengde kende. Masina takpadi momin amagi punsi da thok leba thodok wa thok amasung awanungai khuding mag Allah Ta'ala na khangi amasung mahaki mai kaidagine. Momin gi fanabagi damag mapu mahak na thok halibani. Masi apumbagi wakhal sing iman gi saruk amani. Masidagi ikhoina khangi madudi awabada sabar tawba mapu bu thagat pani. Nungai bada harau basu Mapu thagat pani samna hairabadaw mapu thagat pa ibadat ne nungsiba tilnausing ngasida sif hawtan khangminarasi mathangi tangkak amada dua lobinaba akhanaba matam sing humang mande hingbagi Houna Lichat ayingba buksel tappa akhang kanbagi Houna Lichat asina chingba kyam khangminasi Allah Ta'ala na haijakriba hadis kara sida ikoi khuding mapu amal tawngam bagi pangal thona adu pinu yoisana